ꯃꯩꯇꯩꯂꯣꯟꯒꯤ ꯂꯥꯏꯋꯥ ꯇꯤꯟꯋꯥꯒꯤ ꯑꯔꯨꯕ ꯇꯥꯡꯀꯛ ꯄꯥꯔꯠ 7 ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤ ꯑꯃꯨꯛ ꯏꯄꯥ-ꯏꯄꯨ ꯑꯍꯜ ꯂꯃꯟ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯍꯤ ꯌꯥꯏ ꯆꯦꯜꯂꯕ ꯂꯥꯏꯋꯥ ꯇꯤꯟꯋꯥ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯑꯣꯏꯕ ꯈꯔ ꯑꯃꯨꯛꯀ ꯈꯪꯕ ꯌꯥꯕ ꯈꯪꯕꯗ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯂꯥꯏꯋꯥ ꯇꯤꯟꯋꯥꯒꯤ ꯂꯤꯛꯂꯝ ꯈꯪꯃꯤꯟꯅꯁꯤ꯫ ꯏꯄꯥ-ꯏꯄꯨ ꯑꯍꯜ ꯂꯃꯟ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯂꯤꯛꯂꯥꯡ ꯆꯣꯏꯅ ꯇꯥꯔꯝꯕ ꯂꯤꯛꯂꯥꯡꯗꯨ ꯑꯩꯒꯤ ꯑꯣꯖꯥ ꯁꯥꯏꯈꯣꯝ ꯅꯣꯗꯤꯌꯥ ꯃꯉꯥꯡꯒꯤ ꯃꯇꯦꯡ ꯑꯃꯁꯨꯡ ꯊꯧꯖꯥꯟꯗꯒꯤ ꯂꯩꯃꯥ ꯏꯊꯛꯇꯒꯤ ꯈꯨꯟꯖꯗꯨꯅ ꯃꯩꯇꯩ ꯀꯪꯂꯩꯆꯥ ꯑꯣꯏꯕ ꯀꯌꯥꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯀꯪꯂꯩꯆꯥ ꯑꯣꯏꯕ ꯈꯔꯒꯤ ꯃꯇꯦꯡ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝ ꯊꯝꯗꯨꯅ ꯉꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯒꯠ ꯊꯥꯡꯒꯠꯆꯕꯅꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯕꯨ ꯀꯪꯂꯩꯆꯥ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯄꯥꯡꯖꯕ ꯉꯝꯅꯕꯒꯤ ꯊꯧꯅꯥ ꯍꯥꯞꯀꯠꯄꯤꯌꯨ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯇꯃꯛ ꯌꯦꯡꯂꯒ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯗꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯤ ꯑꯩꯕꯨ ꯊꯧꯅꯥ ꯍꯟꯊꯍꯜꯂꯤ꯫ ꯃꯔꯝꯗꯤ ꯑꯩꯅ ꯊꯥꯡꯒꯠꯂꯤꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯁꯤ ꯃꯌꯥꯝꯅ ꯄꯥꯝꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯜꯍꯜꯂꯤ꯫ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯀꯌꯥꯗꯨ ꯑꯩꯒꯤ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯎ꯫ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖ ꯑꯃꯁꯨꯡ ꯀꯃꯦꯟꯠꯁꯤꯡꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯒꯦ꯫ ꯈꯣꯝ ꯊꯣꯛꯇꯕ ꯊꯣꯛꯅꯅꯕ ꯀꯥꯡꯂꯣꯟ ꯂꯥꯏꯋꯥꯗꯤ ꯄꯨꯔꯨꯠ ꯆꯤꯂꯤ 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 ꯍꯥꯏꯊꯔꯣ ꯏꯆꯤꯟ ꯈꯣꯝꯖꯤꯟ ꯆꯥꯝꯃ ꯀꯨꯝꯐꯗꯦ ꯏꯁꯤꯡ ꯏꯔꯝ ꯇꯔꯥ ꯀꯨꯝꯐꯥꯗꯦ ꯏꯔꯝ ꯆꯥꯝꯃ ꯊꯤꯡꯐꯗꯦ ꯄꯥꯈꯪꯕꯒꯤ ꯏꯔꯝ ꯇꯔꯥꯅꯦ ꯒꯨꯔꯨꯒꯤ ꯌꯥꯊꯪꯅꯦ꯫ ꯆꯟꯅꯐꯝꯗꯤ ꯂꯩꯃꯔꯦꯜꯒꯤ ꯏꯁꯥꯏꯐꯨꯗꯒꯤ ꯇꯨꯃꯤꯟꯅ ꯏꯁꯤꯡ ꯈꯔ ꯂꯧꯔꯒ ꯑꯁꯤꯒꯤ ꯂꯥꯏꯋꯥ ꯑꯁꯤ ꯑꯍꯨꯝꯂꯛ ꯁꯣꯜꯂꯒ ꯊꯛꯎ ꯐꯕꯅꯦ꯫ ꯏꯁꯤꯡ ꯂꯧꯔꯝꯗꯥꯏꯗ ꯏꯃꯥ ꯂꯩꯃꯔꯦꯜꯗ ꯍꯥꯟꯅ ꯈꯨꯔꯨꯝꯖꯧꯑꯣ꯫ ꯏꯁꯤꯡ ꯆꯠꯅꯕ ꯀꯥꯡꯂꯣꯟꯗꯤ ꯂꯥꯏꯋꯥꯗꯤ ꯍꯪ ꯀꯣꯜꯂꯒ ꯀꯣꯜ, ꯍꯪ ꯇꯤꯡꯂꯒ ꯇꯤꯡ, ꯆꯀ꯭ꯔ ꯑꯍꯨꯝꯃꯛ ꯒꯨꯔꯨꯒꯤ ꯌꯥꯊꯪꯅꯦ꯫ ꯆꯟꯅꯐꯝꯗꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯁꯨꯒꯥꯏꯔꯒ ꯀꯔꯄꯨꯔꯒ ꯇꯤꯟꯅꯔꯒ ꯑꯁꯤꯒꯤ ꯂꯥꯏꯋꯥꯁꯤ ꯑꯍꯨꯝꯂꯛ ꯁꯣꯜꯂꯒ ꯏꯁꯤꯡ ꯆꯠꯐꯝꯗ ꯊꯣꯝꯃꯨ꯫ ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯎ ꯐꯕꯅꯦ꯫ ꯌꯣꯡꯂꯥꯏ ꯆꯨꯕ ꯐꯅꯕ ꯀꯥꯡꯂꯣꯟ ꯂꯥꯏꯋꯥꯗꯤ ꯁꯨꯒ꯭ꯔꯤꯕ ꯁꯟꯇ ꯒ꯭ꯔꯤꯄ ꯍꯪ ꯍꯪ꯫ ꯆꯟꯅꯐꯝꯗꯤ ꯌꯣꯡꯗ ꯂꯐꯣꯏ ꯄꯤꯖꯕꯒꯤ ꯂꯨꯈꯥꯛ ꯂꯐꯣꯏ ꯃꯆꯦꯠ ꯑꯃ ꯂꯧꯔꯒ ꯑꯗꯨꯗ ꯑꯁꯤꯒꯤ ꯂꯥꯏꯋꯥꯁꯤ ꯑꯍꯨꯝꯂꯛ ꯁꯣꯜꯂꯒ ꯄꯤꯖꯔꯕꯗꯤ ꯌꯣꯡꯂꯥꯏ ꯆꯨꯕ ꯐꯕꯅꯦ꯫ ꯆꯥꯕ ꯊꯛꯄ ꯇꯨꯝꯅꯕ ꯀꯥꯡꯂꯣꯟ ꯂꯥꯏꯋꯥꯗꯤ ꯍꯛꯆꯥꯡ ꯅꯪꯅ ꯁꯨꯝꯕꯟꯅꯤ ꯈꯣꯏꯗꯧ ꯅꯪꯅ ꯁꯨꯛꯅꯦ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯅ ꯍꯌꯨꯝ ꯍꯌꯥ ꯍꯥꯏꯅ ꯄꯨꯊꯕꯤꯌꯨ ꯒꯨꯔꯨꯒꯤ ꯌꯥꯊꯪꯅꯦ꯫ ꯆꯟꯅꯐꯝꯗꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯄꯨꯈꯝ ꯃꯈꯥꯒꯤ ꯂꯩꯄꯥꯛꯇꯨ ꯈꯨꯠ ꯌꯦꯠꯅ ꯁꯣꯛꯂꯒ ꯑꯁꯤꯒꯤ ꯂꯥꯏꯋꯥ ꯑꯁꯤ ꯑꯍꯨꯝꯂꯛ ꯁꯣꯜꯂꯒ ꯄꯨꯛꯇ ꯅꯥꯟꯊꯧꯑꯣ ꯇꯨꯝꯕꯅꯦ꯫ ꯆꯦꯡ ꯑꯣꯟꯕ ꯂꯣꯏꯔꯒ ꯇꯧꯒꯗꯕ ꯂꯥꯏꯋꯥꯗꯤ ꯑꯔꯩꯅꯨ ꯅꯪꯅ ꯂꯩꯁꯜꯂꯣ ꯍꯨꯡ ꯀꯨꯛ ꯀꯨꯛ, ꯑꯍꯣꯝꯅꯨ ꯅꯪꯅ ꯍꯣꯝꯖꯜꯂꯣ ꯍꯨꯡ ꯀꯨꯛ ꯀꯨꯛ, ꯑꯈꯣꯝꯅꯨ ꯅꯪꯅ ꯈꯣꯝꯖꯜꯂꯣ ꯍꯨꯡ ꯀꯨꯛ ꯀꯨꯛ꯫ ꯆꯟꯅꯐꯝꯗꯤ ꯆꯦꯡꯐꯨꯗꯒꯤ ꯆꯦꯡ ꯑꯣꯟꯕ ꯂꯣꯏꯔꯒ ꯆꯦꯡ ꯑꯍꯨꯝꯂꯛ ꯍꯟꯖꯤꯟꯕ ꯃꯇꯝꯗ ꯑꯁꯤꯒꯤ ꯂꯥꯏꯋꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯜꯂꯨ ꯌꯨꯝꯗ ꯂꯟ ꯆꯪꯕꯅꯦ꯫ ꯃꯤꯒꯤ ꯄꯣꯁꯦꯝꯅ ꯐꯨꯟꯕ ꯐꯅꯅꯕ ꯂꯥꯏꯋꯥꯗꯤ ꯍꯦ ꯒꯨꯔꯨ ꯈꯧꯅꯥꯎ ꯇꯦꯡꯈꯜꯗ ꯂꯩꯕ ꯍꯦ ꯒꯨꯔꯨ ꯅꯃꯤꯡꯗꯤ ꯊꯣꯉꯥꯛꯂꯦꯟ ꯀꯧꯋꯦ ꯍꯥꯏꯒꯠ ꯂꯥꯡ ꯍꯥꯏꯊ ꯂꯥꯡ ꯍꯣꯍꯤꯡ 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 ꯍꯤꯡꯀꯥꯞ 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 ꯀꯥꯞꯊꯔꯣ ꯅꯃꯤꯡꯗꯤ ꯑꯃꯣ ꯃꯌꯥ ꯆꯤꯊꯔꯣ ꯒꯨꯔꯨꯒꯤ ꯌꯥꯊꯪꯅꯤ꯫ ꯆꯟꯅꯐꯝꯗꯤ ꯃꯤꯒꯤ ꯄꯣꯁꯦꯝꯅ ꯊꯕꯥꯛ ꯐꯨꯟꯕ ꯁꯣꯔ ꯐꯨꯟꯕꯗ ꯑꯁꯤꯒꯤ ꯂꯥꯏꯋꯥꯁꯤ ꯍꯪꯒꯥꯝ ꯊꯥꯎꯗ ꯑꯍꯨꯝꯂꯛ ꯁꯣꯜꯂꯒ ꯄꯤꯊꯛꯎ ꯐꯨꯟꯕ ꯐꯕꯅꯦ꯫ ꯁꯤꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯈꯪꯕ ꯌꯥꯕ ꯈꯪꯃꯤꯟꯅꯁꯤ꯫ ꯖꯣꯟꯗꯤꯁ ꯐꯅꯕ ꯁꯤꯗ ꯍꯤꯗꯥꯛ ꯃꯆꯜꯗꯤ ꯁꯥꯝꯕ ꯄꯥꯝꯕꯤꯒꯤ ꯎꯀꯨ ꯐꯨꯠꯂꯒ ꯑꯌꯨꯛꯇ
ꯆꯍꯤ ꯀꯨꯟꯒꯤ ꯃꯊꯛꯀꯤꯁꯤꯡꯅ ꯒ꯭ꯂꯥꯁ ꯑꯃ, ꯀꯨꯟꯒꯤ ꯃꯈꯥꯁꯤꯡꯅ ꯒ꯭ꯂꯥꯁ ꯇꯪꯈꯥꯏ ꯊꯛꯎ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯊꯛꯎ꯫ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃ ꯊꯛꯂꯕꯗꯤ ꯖꯣꯟꯗꯤꯁ ꯇꯨꯝꯃꯤ ꯐꯕꯅꯤ꯫ ꯈꯣꯡ-ꯈꯨꯠ ꯆꯤꯛꯄ ꯁꯤꯊꯕ ꯐꯅꯅꯕ ꯃꯆꯜꯗꯤ ꯎꯁꯤꯡꯁꯥ ꯍꯥꯏꯕꯗꯤ ꯗꯥꯜꯆꯤꯅꯤ 100 ꯒ꯭ꯔꯥꯝ, ꯑꯦꯂꯥꯏꯆꯤ ꯑꯆꯧꯕ ꯍꯥꯏꯕꯗꯤ ꯕꯔꯤ ꯏꯂꯥꯏꯆꯤ 100 ꯒ꯭ꯔꯥꯝ, ꯇꯦꯖꯄꯥꯠ ꯍꯥꯏꯕꯗꯤ ꯇꯦꯖꯄꯇꯥ 200 ꯒ꯭ꯔꯥꯝ ꯑꯁꯤ ꯑꯍꯨꯝꯁꯤ ꯄꯨꯟꯅ ꯄꯥꯎꯗꯔ ꯑꯣꯟꯕ ꯃꯈꯩ ꯇꯛꯈꯥꯏ ꯁꯨꯒꯥꯏꯔꯒ ꯊꯝꯃꯨ꯫ ꯈꯣꯡ-ꯈꯨꯠ ꯈꯨ-ꯇꯥꯡ ꯆꯤꯛꯄ, ꯍꯛꯆꯥꯡꯗ ꯈꯣꯡ-ꯈꯨꯠ ꯄꯪꯊꯕ ꯁꯤꯊꯕ ꯇꯧꯕꯗ ꯅꯣꯡꯃꯒꯤ 3 ꯂꯛ ꯏꯁꯤꯡ ꯂꯨꯝꯕꯨ-ꯂꯨꯝꯕꯨ ꯁꯥꯕꯗ ꯆꯥꯃꯣꯁ ꯑꯃꯃꯝ ꯃꯀꯨꯞꯇꯨ ꯍꯥꯞꯂꯒ ꯅꯩꯈꯥꯏꯔꯒ ꯆꯥꯛꯆꯥꯃꯥꯡꯗ ꯊꯛꯂꯕꯗꯤ ꯌꯥꯝꯅ ꯐꯕꯅꯤ ꯈꯪꯉꯣ꯫ ꯑꯁꯤꯒꯨꯝꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯍꯤꯗꯥꯛ ꯂꯥꯡꯊꯛꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯏꯄꯥ-ꯏꯄꯨ ꯑꯍꯜ ꯂꯃꯟ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕꯗ ꯑꯇꯩ ꯑꯇꯩꯁꯨ ꯃꯈꯥ ꯇꯥꯅ ꯂꯩꯋꯥ ꯇꯤꯟꯋꯥꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯇꯩꯗꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯞꯀꯠ ꯊꯥꯡꯒꯠꯆꯔꯛꯀꯦ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯁꯨꯡ ꯀꯃꯦꯟꯠ ꯇꯧꯕꯤꯌꯨ꯫ ꯃꯌꯥꯝꯅ ꯈꯪꯕꯗ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯃꯊꯪ ꯑꯁꯨꯝ ꯊꯥꯡꯒꯠꯆꯔꯛꯀꯦ꯫ ꯃꯌꯥꯝꯒꯤ ꯂꯧꯁꯤꯡ ꯃꯩꯔꯥ ꯈꯔ ꯑꯣꯏꯕ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯏꯊꯧ ꯑꯁꯤ ꯃꯥꯏ ꯄꯥꯛꯆꯕ ꯑꯣꯏꯒꯅꯤ꯫ ꯀꯪꯂꯩ ꯃꯩꯇꯩ ꯏꯃꯥ ꯌꯥꯏꯐꯔꯦ꯫